ꯃꯍꯥꯛꯀꯤ ꯅꯨꯄꯥꯅ ꯂꯥꯏꯕꯛ ꯊꯤꯕ ꯑꯦꯛꯁꯤꯗꯦꯟꯠ ꯑꯃꯗꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯃꯣꯏꯔꯥꯡꯗꯒꯤ ꯍꯣꯡꯂꯛꯇꯨꯅ ꯎꯔꯤꯄꯣꯛ ꯀꯦꯟꯗ꯭ꯔꯒꯤ ꯚꯣꯇꯔ ꯑꯃ ꯑꯣꯏꯅ ꯂꯥꯡꯒꯣꯜ ꯑꯌꯤꯡ ꯂꯩꯀꯥꯏꯒꯤ ꯚꯔꯥꯗ ꯂꯩꯔꯤꯕ ꯃꯣꯏꯔꯥꯡꯊꯦꯝ ꯄꯗꯃꯥꯅ ꯆꯍꯤ 3ꯒꯤ ꯃꯃꯥꯡꯗꯒꯤ ꯃꯁꯥꯗ ꯑꯅꯥꯕ ꯀꯌꯥꯅ ꯍꯧꯒꯠꯇꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯕ ꯃꯆꯥꯅꯨꯄꯥ ꯃꯣꯏꯔꯥꯡꯊꯦꯝ ꯔꯥꯖꯦꯁꯀꯤꯗꯃꯛ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯐꯪ-ꯑꯐꯪꯕ ꯊꯕꯛ ꯁꯨꯕ, ꯃꯤꯒꯤ ꯍꯣꯇꯦꯜ ꯌꯥꯎꯗꯨꯅ ꯅꯣꯡꯃꯒꯤ ꯐꯪꯂꯛꯄ ꯁꯦꯜ ꯈꯔꯅ ꯃꯆꯥꯒꯤ ꯍꯤꯗꯥꯛ ꯂꯩꯅꯕ ꯏꯃꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯃꯦꯟꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯣꯚꯤꯗ-19ꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯣꯛꯗꯥꯎꯟ ꯂꯩꯁꯤꯟꯈꯤꯕꯅ ꯉꯁꯤꯗꯤ ꯃꯆꯥꯕꯨ ꯆꯥꯛ ꯆꯔꯥ 2 ꯁꯨꯅ ꯄꯤꯖꯕ ꯉꯝꯗ꯭ꯔꯕ, ꯃꯆꯥ ꯂꯥꯌꯦꯡꯕ ꯉꯝꯗ꯭ꯔꯕ ꯑꯃ ꯑꯣꯏꯍꯧꯔꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯍꯟ ꯖꯣꯏꯆꯟꯗ꯭ꯔ ꯆꯍꯤ 32ꯅ ꯃꯤꯒꯤ ꯃꯦꯖꯤꯛ ꯋꯥꯏꯗꯨꯅ ꯒꯥꯔꯤ ꯊꯧꯕ ꯍꯧꯔꯛꯈꯤ꯫ ꯃꯗꯨꯃꯛꯄꯨ ꯃꯃꯥ ꯑꯃꯗꯤ ꯃꯅꯥꯎꯅꯨꯄꯥꯒꯤꯗꯃꯛꯇꯗꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯉꯝꯖꯕ ꯃꯇꯦꯡ ꯀꯌꯥ ꯉꯁꯤ ꯐꯥꯎꯕ ꯇꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯁꯨ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯑꯃꯗꯤ ꯃꯆꯥ ꯂꯩꯕꯅ ꯀꯥ ꯍꯦꯟꯅ ꯃꯇꯦꯡ ꯇꯧꯕꯗꯤ ꯉꯝꯗꯦ꯫ ꯃꯣꯏꯔꯥꯡꯊꯦꯝ ꯔꯥꯖꯦꯁꯅ ꯀ꯭ꯂꯥꯁ 9 ꯇꯝꯂꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗꯒꯤ ꯃꯁꯥꯗ ꯑꯅꯥꯕ ꯍꯧꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯣꯛꯇꯔ ꯀꯌꯥꯗ ꯂꯥꯌꯦꯡꯈꯤ꯫ ꯂꯤꯚꯔ, ꯍꯥꯔꯠ, ꯀꯤꯗꯅꯤ ꯑꯃꯗꯤ ꯃꯁꯥꯗ ꯑꯄꯣꯝꯕ ꯂꯩꯔꯦ, ꯇꯤ.ꯕꯤꯅꯤ, ꯊꯥ 3 ꯒꯨꯂꯤ ꯄꯤꯖꯧ ꯍꯥꯏꯅ ꯄꯤꯖꯈꯤ꯫ ꯑꯗꯨꯕꯨ ꯐꯔꯛꯇꯕꯗꯒꯤ ꯑꯃꯨꯛ ꯆꯍꯤ ꯑꯃ ꯍꯦꯟꯖꯤꯜꯂꯛꯂꯕ ꯑꯁꯤ ꯐꯥꯎꯕ ꯇꯤ.ꯕꯤꯒꯤ ꯍꯤꯗꯥꯛ, ꯂꯤꯚꯔ, ꯍꯥꯔꯠ, ꯀꯤꯗꯅꯤꯒꯤ ꯍꯤꯗꯥꯛ ꯂꯦꯞꯄ ꯂꯩꯇꯅ ꯉꯁꯤꯁꯨ ꯆꯥꯔꯤ꯫ ꯑꯗꯨꯕु ꯃꯆꯥꯒꯤ ꯐꯤꯚꯝ ꯐꯒꯠꯂꯛꯄꯗꯤ ꯂꯥꯏꯔꯗꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯐꯤꯚꯝ ꯁꯣꯛꯆꯤꯟꯕ ꯍꯦꯟꯖꯤꯜꯂꯛꯂꯤ꯫ ꯑꯁꯤ ꯌꯧꯅ ꯐꯤꯚꯝ ꯁꯣꯛꯅ ꯂꯩꯔꯤꯕ ꯏꯃꯨꯡ ꯑꯁꯤꯗ ꯉꯁꯤ ꯐꯥꯎꯕ ꯔꯦꯁꯟ ꯀꯥꯔꯗ ꯐꯪꯍꯧꯗ꯭ꯔꯤ꯫ ꯂꯩꯀꯥꯏꯒꯤ ꯑꯦꯖꯦꯟꯠꯁꯤꯡꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯄꯤꯕ ꯆꯦꯡ ꯀꯦꯖꯤ 10 ꯅꯠꯇꯅ ꯂꯨꯈ꯭ꯔꯥꯕꯤꯒꯤ ꯄꯦꯟꯁꯤꯟ ꯀꯔꯤꯅꯣ ꯈꯪꯍꯧꯗ꯭ꯔꯤ꯫ ꯃꯣꯏꯔꯥꯡꯊꯦꯝ ꯔꯥꯖꯦꯁꯅ ꯐꯣꯡꯗꯣꯔꯛꯄꯗ ꯃꯍꯥꯛ ꯍꯤꯡꯅꯤꯡꯗ꯭ꯔꯦ, ꯃꯃꯥ ꯑꯃꯗꯤ ꯃꯌꯥꯝꯕꯒꯤ ꯑꯋꯥꯕ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ, ꯃꯈꯣꯏꯒꯤ ꯑꯋꯥꯕꯁꯤ ꯎꯕꯤꯗꯨꯅ ꯑꯅꯥꯕꯁꯤ ꯑꯃꯨꯛꯇꯗꯤ ꯐꯍꯟꯕꯤꯌꯨ, ꯃꯍꯥꯛꯅ ꯐꯔꯛꯂꯕ ꯃꯇꯝꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯈꯤꯕꯁꯤꯡꯗꯨꯒꯤ ꯂꯃꯟ ꯁꯤꯡꯖꯒꯦ ꯍꯥꯏꯅ ꯇꯦꯡꯊꯥꯍꯧꯔꯤ꯫ ꯑꯩ ꯃꯌꯥꯝ ꯁ꯭ꯀꯨꯜ ꯆꯠꯄ ꯎꯔꯒ ꯑꯩꯁꯨ ꯁ꯭ꯀꯨꯜ ꯆꯠꯅꯤ, ꯑꯗꯨꯕꯨ ꯍꯛꯆꯥꯡ ꯅꯥꯕꯅꯤ ꯆꯠꯄ ꯉꯝꯗꯦ꯫ ꯌꯥꯝ ꯋꯥꯏ, ꯁꯤꯅꯤꯡꯕ ꯐꯥꯎꯏ, ꯑꯗꯨꯕꯨ ꯍꯤꯡꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯗꯨꯝ ꯍꯤꯡꯉꯤ, ꯋꯥꯅ ꯈꯥꯡꯉꯤ꯫ ꯑꯩ ꯌꯨꯝꯒꯤ ꯑꯋꯥꯕꯒ ꯑꯩ ꯃꯃꯥꯒ ꯗꯗꯥꯒꯅ ꯋꯥꯕꯁꯤ ꯎꯔꯒ ꯑꯩ ꯅꯥꯕ ꯑꯝꯇ ꯐꯍꯟꯕꯤꯌꯨ, ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩ ꯅꯥꯕ ꯑꯝꯇ ꯐꯍꯟꯕꯤꯌꯨ꯫ ꯑꯃꯔꯣꯝꯗ ꯄꯗꯃꯥꯅ ꯐꯣꯡꯗꯣꯔꯛꯄꯗ ꯃꯆꯥꯒꯤ ꯍꯤꯗꯥꯛ ꯐꯥꯎꯕ ꯐꯥꯔꯃꯥꯁꯤꯗꯒꯤ ꯁꯣꯠꯇꯨꯅ ꯄꯤꯖꯔꯤ꯫ ꯃꯌꯥꯝꯕꯅ ꯃꯦꯖꯤꯛ ꯊꯧꯔꯤꯉꯩ ꯃꯇꯝꯗꯗꯤ ꯃꯇꯦꯡ ꯑꯗꯨꯃꯛ ꯄꯥꯡꯕꯤꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯁꯨ ꯉꯁꯤꯗꯤ ꯂꯣꯛꯗꯥꯎꯟꯒꯤ ꯆꯩꯊꯦꯡꯅ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯆꯥꯅꯨꯄꯥ ꯑꯁꯤ ꯑꯃꯨꯛꯇꯪꯗꯤ ꯃꯤꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯌꯦꯡꯕꯤꯌꯨ꯫ ꯍꯧꯖꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯕꯗꯁꯨ ꯗꯣꯛꯇꯔꯁꯤꯡꯅ ꯂꯩꯅꯥ ꯃꯈꯜ ꯀꯌꯥ ꯂꯩꯕꯅ ꯌꯨꯝꯗ ꯄꯣꯊꯥꯍꯜꯂꯨ ꯍꯥꯏꯅ ꯗꯤꯁꯆꯥꯔꯖ ꯍꯦꯛꯇꯃꯛ ꯇꯧꯔꯛꯏ꯫ ꯑꯩꯒꯤ ꯏꯆꯥꯒꯤ ꯑꯋꯥꯕ ꯆꯩꯅꯥ ꯈꯥꯡꯕꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯕ ꯉꯝꯗ꯭ꯔꯦ, ꯏꯆꯥꯁꯤ ꯑꯃꯨꯛꯇꯗꯤ ꯂꯥꯌꯦꯡꯕꯤꯌꯨ, ꯃꯍꯥꯛꯅ ꯃꯤ ꯑꯣꯏꯔꯕ ꯃꯇꯝꯗ ꯃꯤꯌꯥꯝꯒꯤ ꯂꯃꯟ ꯁꯣꯏꯗꯅ ꯁꯤꯡꯍꯟꯖꯒꯦ ꯍꯥꯏꯅ ꯇꯛꯁꯤ ꯁꯣꯜꯍꯧꯔꯤ꯫ ꯆꯥꯅꯕ ꯑꯩꯅ ꯃꯣꯏꯅ ꯏꯔꯛꯑꯀꯥꯟꯗꯅꯦ ꯍꯤꯗꯥꯛ ꯈꯔꯗꯤ ꯂꯧꯋꯦ, ꯑꯗꯨ ꯃꯣꯏꯅ ꯁꯨꯅꯗꯤ ꯄꯤꯗꯦ꯫ ꯑꯩꯈꯣꯏꯅ ꯍꯤꯗꯥꯛ ꯑꯍꯣꯡꯕꯗꯤ ꯑꯗꯨꯝ ꯐꯪꯉꯦꯕ, ꯑꯗꯣ ꯑꯇꯥꯡꯕꯗꯤ ꯑꯃꯈꯛꯇꯪꯗꯤ ꯄꯤꯔꯒ ꯑꯇꯩꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯇꯣꯉꯥꯟꯅ ꯂꯩꯖꯕ꯫ ꯑꯩꯅ ꯑꯃꯨꯛ ꯏꯆꯥꯁꯦ ꯅꯥꯕꯁꯦ ꯂꯥꯌꯦꯡꯕꯁꯦ ꯈꯔ ꯃꯇꯦꯡ ꯄꯥꯡꯕꯤꯌꯣ, ꯑꯗꯨꯒ ꯍꯌꯦꯡ ꯑꯩ ꯏꯆꯥꯗꯨꯅ ꯅꯥꯕ ꯐꯔꯀꯥꯟꯗ ꯑꯩꯅ ꯃꯌꯥꯝꯒꯤ ꯑꯃꯨꯛ ꯃꯇꯦꯡ ꯇꯧꯍꯟꯖꯒꯦ ꯍꯥꯏꯕ꯫ ꯂꯝꯗꯝ ꯑꯁꯤꯗ ꯂꯣꯛꯗꯥꯎꯟ ꯂꯩꯁꯤꯟꯈꯤꯕꯅ ꯍꯤꯡꯕ ꯁꯤꯕ ꯑꯅꯤꯒꯤ ꯂꯪꯗꯥꯏꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯄꯨꯟꯁꯤꯗꯤ ꯇꯝꯕ ꯉꯝꯗꯅ ꯂꯩꯍꯧꯔꯤ꯫ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯔꯤꯕ ꯂꯥꯟꯊꯦꯡ ꯑꯁꯤ ꯃꯈꯜ ꯃꯈꯜꯅꯤ꯫ ꯏꯃꯨꯡ ꯑꯁꯤꯗ ꯊꯦꯡꯅꯔꯝꯂꯤꯕ ꯑꯁꯤꯁꯨ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯗꯅ ꯆꯍꯤ 3ꯒꯤ ꯃꯃꯥꯡꯗꯒꯤ ꯂꯩꯔꯝꯕ ꯊꯦꯡꯅꯔꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯍꯧꯖꯤꯛ ꯀꯣꯚꯤꯗ-19ꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯤꯔꯛꯂꯤꯕ ꯂꯣꯛꯗꯥꯎꯟꯒꯤ ꯃꯩꯁꯥ ꯑꯁꯤꯅ ꯏꯃꯨꯡ ꯑꯁꯤꯗꯗꯤ ꯑꯅꯧꯕ ꯃꯩꯁꯥ ꯑꯃꯃꯨꯛ ꯑꯣꯏꯗꯨꯅ ꯁꯦꯟ ꯇꯥꯟꯐꯝ ꯂꯩꯇꯅ, ꯀꯅꯥꯗ ꯍꯪꯐꯝ ꯂꯩꯇꯅ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯤ꯫ ꯃꯔꯛ ꯑꯁꯤꯗ ꯅꯥꯗꯨꯅ ꯂꯩꯔꯤꯕ ꯑꯉꯥꯡ ꯑꯁꯤꯅ ꯇꯦꯡꯊꯥꯗꯨꯅ ꯅꯥꯍꯦꯗꯨꯅ ꯂꯩꯔꯤꯕ ꯃꯈꯣꯜ ꯑꯁꯤ ꯑꯩꯈꯣꯏꯅ ꯑꯗꯨꯃꯛ ꯇꯥꯗꯨꯅ ꯂꯩꯔꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯋꯥꯍꯪ ꯑꯃꯗꯤ ꯑꯗꯨꯃꯛ ꯑꯣꯏꯗꯨꯅ ꯂꯩꯔꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯎꯗꯝꯖꯔꯤꯕ ꯚꯤꯗꯤꯑꯣ ꯖꯔꯅꯦꯂꯤꯁꯠ ꯅꯔꯦꯁꯀ ꯂꯣꯏꯅꯅ ꯑꯣꯅꯦꯜ ꯁꯝꯕꯟꯗꯨꯔꯝ, ꯇꯥꯏꯝꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯅ꯭ꯌꯨꯁ, ꯂꯥꯡꯒꯣꯜ꯫